National School of Drama NST banner Makhada Pangthokkadaba Jagoi Thouram Amada Lai Haraoba HAINA title PIRIBA asi Louthokpiyu HAINA Delhi MEETEI Coordinating Committee DMCC Cultural Committee na NST da AYEEBA CHEROL THADUNA TAKSHINKHRE Hiram asiga mari lainana DMCC Cultural and Public Affairs Secretary Dr. N Subhas MEETEI na khudek pidun thadokpa CHEROL Amada hai Group Amana Lai Haraoba Wangulon Amade Lai Haraoba Aikoigi Hawraklon Amade Lining Lashwing Lainariba Mari Ase Kupna Kangdana Amade Ngakna Chatana Lai Haraoba title season aduna program Amma Pangthokkadaba Thorang Tawde Haiba Khangle Lai Haraoba Ase dance form Aman Nate Maside Thak Yamna Wangba Lining Lashon Amade spiritual ge Senglaba practice Amane Lai Haraoba Haibase Maitei Furupka Tana Thanaba Yajab Amane Lai Haraoba traditional sanctity Ngaktana Lai Haraoba represent Toba Haibase ritual asage spiritual integrity Thugaibagi Rix Labagan Loidana Maitei Singe Lining Lashungi sentimenta Sohan Bane Asigumba Pibam Sing Asil Laibana spiritual Amade traditional Chana Kangon Sing Nintina Ngaktrabade program title Tage Lai Haraoba Haiba title Asil Louthokpiyu HAINA CHEROL Asina NST da TAKSHINKHRE Lai Haraoba haibasi karamba mathamda haraogadabano kamdongna haraogadabano haibagi akoigi chatna pathap leiribani aduna akoigi leijariba asuk wangaba akoigi wangulona pik thallaba Lai Haraoba haibasi gi kumai asi onthokpaji akoigi di ta thauram amani aduna asumba akoigi thauram asibu akoigi yokhatminasi haiduna inat lining kanba mayam ipuruk masa mayam amsu thokleibani Kanji haibagi mahutta akoigi leijari inat asibu akoigi macet thugai haibagi singchep thajalibra haibagi wahangji akoi DMCC gi maikai dagi thamjari haibasi mayam punamakta masigi paujel asi pijari